ngasi aihangna chathajarakadoriba paring achi aina pajakharbagi marakta nataba listener singi maikaidagi makhoigi apamba mogi darkar laiba khara haibirakpa singi manungda aina ngasi lokhatchadoriba achi kabi Laishram Samarendra singhagi Mamang Leikai Thambal Satle haiba saireng aduni saireng asi mahakna Mamang Leikai Thambal Satle haidana ibirambase si khakta nate saireng yam yami adugi manungda saireng Mamang Leikai Thambal Satle haidana Mamang Leikai ati akhoi mamangda leiriba akhoi yungi mamangda aduda Thambal Satle haiba yamna phajaraba mingthona maga loinana kabina thambirami masibu pami haiduna khanbirakpa icha singdi em ngango maitei aduga atopa angang khara sumingoina panjarabada aikhoigi nongmaithem sunita aduga ken hidam asum thagat pirakpasu yaure aduga atopa saireng makoina hena khangningba magi matang-matangi study dugi matungina makoida darkar leibadu aina matang asida haijaningba hangatsaningba di pirakliba saireng singase aigi larik sigi manung sida thiba khangdaba aidi yaudaba phongakpada adugumba adu karigumbada aina amu haijaningina Manipurda sairengsi isagi oina leibiragasu yamna khangbiningba yamna darkar oiba leiragadi thabirakpasu yamna phagani maramdi sairengdu yaudragadi aina mu explain tawada khidang nungaitaba aduna khambathoibigi pandup 14 panduki manungda chapter yamkhre lamaidi lising amaga maudra tare ni khambathoibida sigi listener singna haibirakpagi matungina aina clear aidi tawjabase ado aroiba phawbada Rabi Naurem haiba ormale ai kano oire Rabi Naurem na su khambathoibigi maramda ma adudi huji khambathoibi chapter se loina laijari aduga ai loiba bhauti pajagre second visit ani 2017 dani aina khambathoibi pajagi base adubu walhoba kaidoba leiraga so ai amuhana chapter masingdo haibiraga isagi inakta leibanina madu aigi pangan yamna lei haina khanjai aina ngamba makai ai honajage aduna ngasagi pi thadoi khwarakpam chawbagi pi thadoi ni akhoigi asomda akhoigi em ngango maitei magi apamba saireng khara haibirei Mamang Leikai Thambal Satle Laishram Samarendra singhagi tangkhul hui haibasina amu Sri Biren nongthombam adu juji matam phana kabi da maming leiriba phajaba waring saireng iba adugumlaba Sri Biren si leiribra or lekhidrabra ai khitang ningsangba da ware Sri Biren ai email mangnadi ai mimangda dum uri adugi anyway hingba adugi na important nate magi tangkhul hui anoba thunglaba jiba thangjam ibo bisaki aduga debajit ningthaujagi mana UPSC exam gi damakta haibirakliba numit kapa puya adai nongthak mai si banando khara lana ibire nongthak nongkharol haibo oiramgani nongthak nongkharol haiba puya de aina thengnajare ai numit kapadi cha tamjare toigumasung aina sorry haina haijagadawa amana ID specialize tawba matamda ariba londa tawjarakte aduga optional oina su lawjade compulsory subject oina lawjabani aduna akhoigi isa ibungogidi mana UPSC exam gi damakta keno pambiba oibanina aina kitang ariba da huji university da pothagarabra leiribra pole mojanaba chandra sagolman akhoi gi sayang pokri gi adom da kitang
kari aduda magi sangai leibani aduda lengbiraganda numikapabu oiro nongthang nongkharobu oiro mkhoina ariba department paiba aduna maram oidana adomda kitang matam kaithopiyo haidana hairakanda adoragadi yam kanagani hana khali aidi aribada yam kana kaino focus tawraga tawpanate aidi modern manipuri ni na aiga sanadaba aiga sanadaba habadi aiga sanabadu page habanate ko aina khangdaba poto ai satra da tapu matamda satra du so adum khangaroi doineba yam luriba amna oja oibe sinphamse masi yamna maru oi aduna id ai optional no ina logjaraktabani na ai tamjarai panthobi khongkul adagi akhoi androgi mai ai seminar paper amsu porakpada yaurami saisida ai nomagi ama khakta paper si 20 marks ki damakte iba paper ne maduda su adum kaino ne akhoi androgi mai puthorakpa aduga asina singba mayam ma yaurami adu su aina adum madumana aina paper oina puthokpanina aribadu kitang nainaramane na khalle aduna atopa di ai khangde habadi nate numika padaga tawrise numit ani pala kanda ayuka manungdang ama khoi yu yam ngai iko numit pu ani thu e su chumbra kaina adu khoi gi mi da symbolical oina masamduda palamba ningthogi maitra baksida sanaramba warigi achobo puya mani sikatang haijage aduga akupa maron na chingbado ojiki ojasing hana su khangbira mani na khali adoraga su khangbida ba oraga su Professor Dr. Polem Navasandra amadi kaisamthongi akhoi paunamgi akhoi bungo amaga moi anina department da lehopato ai ningsingjara ai mase haijage tawbani aduna pi thadoi se ai thiba khangde huji ado pi thadoi si saireng se kaino ne yam phajabani as pi thadoi si yam su kaino ne aduna aina like to hek ujadabani na aina explain du kitang mamutara roena adu asengbada idea amkhakta aina pijage ko pi thadoi si use amkhang ne ba akhoi gi manipur da khongba adu tingong kangong kai si su lei adagi pi thadoi lei pi thadoi se pai raga ne koi pai raga chatpane moi khoi gi kano se maron se khoina adum tara kanda o siu oire na kari noina haibada mase akhoi gi khambathobi gi ne nongban na ne magi atma do na on gi bane na kabina kalpana thaw yam phajagre mana thobi se ke am pamge hai babune ai nangbu phangdrabani na ne ai gi mapo khuding makta ne nangi naming se usek yawa usek oina po akanda pai raga nangi naming se sum kaura kanda ai chatke ko kaina nongban na yamna ningamda ba haidi mana mai nupi le su nongban se nupi mari ni ko khambathobi da koina thengnari se thonglen gina mapalla tarela ikaure aduga thobi gi mama su tarama thoini admai tawdana maitra baki wari mayam ama nupi da kamai da tawromge degi nupi singsi karmaina yengami na chingbache ngasi samasi gi kari khenai kai se khoina saita ma pa ba degi loina khangbache aduna lamda mama chawkhali na traga chawkhatte haibase khangge hairabadi ne magi saita duda kaino para khangne khoya khangai singna smaina takpi rei sumsu sumi साहित्य की मम्मी ना समाज ताई समाज की मम्मी से ना साहित्य ताई ऐसे समाज उधर लेते बपोर अम्मा कभी नहीं इबे याबर नते लेइरा अकांडा मधुमाई कल्पना जगत तुगा पुंछन नरकांडा यामना नुंगाई बस साहित्य से अजुना पिथादोई सिसु यामना आई पानिंगे अजो पिथादोई से आई ना थी बदा इशु साइरेंग से फना यामना ओजा प्रोफेसर Dr. Oja to mina su thabirak pane adu manungda saireng yauri masida Oja Samarendra gi hujiki ibungona Mamang Leikai Thambal Satle na hairei se Laishram Samarendra gi apunba lairi haina mana phongbang heloin punchalaga phongbi ba kabi omna aduna adudagi yaurambadagi aina ngasi se Mamang Leikai Thambal Satle se aina lokhachage haidana akhoi listener singna isa singna haibirak pada Mamang Leikai Thambal Satle si yawi Laishram Samarendra gi tangkul hui yauri
tangkhului si ai masi sribirena iba si ai thi jadri ade anova thunglaba jiba simadi thangjami bo bisaki dagi magi lairik ama gi manungda soidana yaurongani adu asumai tawdana ai thamjarakanda ngasagi mamang lekai Thambal Satle se yamna ne mana pami haidana aina heta pajaba nate aikoina exam da exam ni ko akhoi number phangnaba gi damakta aduga pass tawnaba gi damakta UPSC bu oiro hoji imaron vernacular ka yaura ise yam laiba pharabani aduna machida aikoina kainoni kabi se sumi yengbadane aiba siam leire ko adu khwaigi kaino sida kamal chawba anga halsidi adum makhoi se makhoi ne ibiramba se syllabus ta yaw biragadine soy dana makhoi ne ibam dagi di soy dana hanga ani kai se aigi pungningsda aduga oja sing na so adum haibada adagi manaba sing punsanabada adudagi akoina yam kana pajar ai soy dana yawni habadi nate ko ai di question setter suna sade aduna huji Laishram Samarendra kabi lekhidre ojasi ai budi yamna aina loina ba khangna jabadi nate adu ojasi aina TG da class 7 ka ba matamda second master oina pubirami na akhoi siam lun tawi ai marup ai imanabi yam untina ba tinajaba huji phawda kaina driba marup akhoi leiri aramam sulosana ai smaidona TG da akhoi mana ba se simtinaba ado ojana ga su phagi su yam togali ko noibo huji class 7 lane 8 lane kaina ka tawgiba ka wahi baw he kaude ojana chhatra da yamna luna ga tawgiba se thin tawba su kaude ko thina di nate matamdu da phaning nan tarongane ado khoi ni sairam thin tawba kaure dana thin tawba habe ade aduna Laishram Samarendra gi maramda aikoina ne magi saireng ama natraga ne khwarapam chawbagi magi saireng ama loktak bo hairo ade meitei ka bi bo hairo khwarapam chawbagi aduna aikoina kabi se masak khange haiba taraga di saireng se hana hekta pabi daba magi maramda kharadi adum irangani adu masamakna magi maramda lairamba aikoigi kainosidagi wari macha se aina pajarake masi kananu haiba se khangani ado sida yauri basi Laishram gi oja Samarendra laikhidre lai oigre lai khuyada dubuma de mutpanaidraba magi mingsat ma sang khoigi Manipur samaj da thambiramba simati koi khuding mangna kaungam loi ai hujik pathajara age Laishram Samarendra singha lisingama chamapan kunmanga gi July gi tang kunda ya school hiruhan Leikai Imphal da poi ya school level se pass out no Manipur ni ko ya school se moi romdagi manabi sing se moi su am proud masagi leje ba kai gino da idea phabai si amna pami aduga chawthok sei dena koina kai de no yung kai ya school de ni kai di ya na ma taung chengbat se pass out no Manipur hai se aduna ya school siam chawkhat ba civilized tawra mai teigi adugum laba lam mayam sidagi haina ba adugum lamni lisingama samapan kumanga gi July gi tang kunda ya school hiruan Leikai Imphal da poi apok pagi mingna tomal singa koi sinphamna compounder di doctor gi adugumba thabak doctor maktina taba apok pigi mingna thiam ningol ibemhal devi koi nupa ahum nupi ani machin manau mangani aduga mayamba ahal Birendra Kumar aphawa matamgi sei sakpa amani mayam khangbirangwani nonga khiba kuidri pabung Birendra ada ma sei da ngaujaba aduga khunung sei kari mayam se aduga masu yamna kaino aphawa aduga yamna supunsi sangkiba adugum laba akhoigi pabung ne Samarendra na ing lisingama chamapan nifumari Calcutta University ki makhada metric amasung lisingama chamapan nifu nipanda BA pass tawi aidi mana matamdu da Calcutta University kaina haise akhoigi Manipur da university ga leiba sidi ngarang tani ko
ai samak phong nangdi master dadi JNU oina Jawaharlal Nehru University ki makhada application tawraga ne akhoi parekha thabani aduga akhoi gi university oina ka Manipur University habasi na oigi basiti yam thenga kanda aina MPhil loirakpado adudadi Manipur University haina akhoi gi certificate tu da akhoi phangjare yam chawthoksei ko akhoi gi oiba loina bigi maming na huidrom ningol bina pani kawi machanupi ngakta tare poi ojai machanupi sing se lai loi hei ko Dr. Ani yaurongani aduga Litsa Laishram ai Paupaba adagi Sophia MA English ta ani yawi aduga asumai tawdana aina maming khangbo bawpoda aina panjari ni ana machanupi si taret pokpa adudi mayamna su heloi si taret ni ai heloi tare ka chamane ade heloi si kainon nate dalai phataba nate yamna skill wang ba duga adugi manung de heloi atom bisna kwai masak phajai ka habdo adu jai machanupi si taret ni education department ama sung social welfare art and culture department officer oiram laga thabak tagi pothai aidi mana metric ama sung nifuni panda BA pass tawi kadai da tawi koi Calcutta University da ai samak su BA si Guwahati University ni adu Guwahati da salaga tambati nate Manipur sidagi ne yam nungsigra jani akoi parekha haido pase hojikti akoi gi board akoi gi university le jaram na khudakta dum akoi parekha haido e hairagara adu hojikna mo internet ta karida dum khudakta phange matam du da di akoi sida board ka lera akanda di metric ka haido pase yam line board parekha haido to re ka haibse Guwahati ja dem trankol ka tawna dana akoi hang akanda khangi ni yam sijani loina bigi mamingna huidrom ningon bina pani kawi haijakre makhoi gi imungda nupi nipan nupa amakhak lei nupa amakhak to ai hakni oja masamangna iramin kabi Samarendra na phagi tawduna kana gumba amada haiki mana nupa khagaw jo ai ni kai haibudo ado oja phagi su angakpada tawi ai sa su yang ko ina loina jahawi tijida oi padana tana aina master tamna ai singjamai gal higher secondary school da oja oi kaigi noida aina oja oi ridu yamna nongning ba hojikti nongning e matamdu da aigi mi helper se kanamta tan ba amata mateng pangbiu kai se ado tolo saba thaba ama tawraga di pangbira kadara khandana ise oja oi bani thataru khaktang tawra ingamdadana tokre matamduda ojagi lamanyam tonsinjai oja principal oi birami ojana du phawdai bu khangbirami kamaina kari khangino haibado chhatra chhatri singse ojana di adum yamna luna tawbani ko adu adumain tawdana ojana aigi class e master gi class e lawba thabaksi tawra kanda aise satpa ngamdre ba kaigi noida akhoi gi master gi class di pung ama dei hoba aduga aigi class ne no da class mari leiba 9 ne 10 ne 11 ne 12 ne aduna mari leiba se thangnana loge yaba na te do 5 period ta leiba 6 period ta leiba 4 period ta leiba adu loira kanda de aigi master gi class di ai loba songam de oja da ina no ma request tawje oja ai angta kaino ai class kitang yaw phangan biyo ai mai MA di tam chalure ana ado jana na kyam nungsia ojana mai chhatri amada luna tawgiba se mangamdri ba oja ama oina unknown oina sangbana te ba ado jana ne Saroj nangdi ngana lakpanina oja thengba khara le em ta thiram ki ge haraga first period 9 to 9:45 9:45 to 10:30 10:30 to 11:15 11:15 to 12 sigi class e aigi class ti ani yawe aduga atopa ani amana ne oja kitang haina baya ba haiba tare aduga first period ta kitang thenglap lakan bo ja su yaudaba na teba matamdu da adugi substitute ngana pibire aduga ai MA du master du matamdu da Kanchipur da laktri e khoise dem college campus ta laiba commerce ki block tu da khoise aduda haura kanda somda mu ujuji education department oibra
adom da mukchatlaga yam wana mathang hong-hongdana adumaina yaugiba class adu wana ojagi adugumba tawimal thaujandu nalamdadi ai MA gi class amta yawo ithokte maramdi prepare matungda di horem pung ani makhai tarabane aduna si matangda ina phongdok chaningdana phongdok sabani oja se amna minungsi heiba aduga megi kenoda apamba aphabagi lamben oraga di am supportive oiba adugumba misak ama oi haibase ai romdagi ai thamjari Kolkata da chatra oingai da ikhiba leilangba ibe sareng si am pajamni ti silau man silau yang silau kaina lau ka tauraga magi leilangba se adugi matungda classic oina khangnarakpa Fajaraba Saireng Lisingama Samapa Niputaru Kolkata da Manipuri Student Association Phongba Khonjel Koba Chepong to da kano ihan hana phongki asidagi mahak tungda chowa kabi ema oira kadabagi maru hunba hokre Khaidem Pramodini Devi na khomjilaga phongba kabi tarpan Lisingama Samapa Nyankhaida Oja Pramodini aidi Oja Pramodini Khaidem Pramodini masu maming chatpa aibi amani aduga mati school da oja orami aduga lohongkite adugumba aduma Oja Pramodini gi maramda Khaidem ningol adum magi punsi sacrifice adu koi yumpambai punsi da khongda khide oja thoibi asimesu panjaramge Lisingama Samapan Yankhai dani ko saireng lairikta sita ahanba phongkhiba amasung kabi asigi adhunik ko saireng lairi wa amata haige telanga mai yamaming satpani wa telanga du da ma wa amta haige kaina hairi se manung sida tongna phajaraba mayam ama leiram gini pabiu nainabiu Lisingama Samapan humpuni thoi 1962 da phonglak padagi elangbam nilkantaga loinana mahapu oja elangbam nilkanta sisu Manipur da yamna Manipur imaleba ke jamakta adugumba popiram laba kabi amadi critic amani ale magi Manipur eha pajagre Manipur sida mana piriba wakhalonse samajdumak Manipur sida hapsallakanda saireng oina puthokhiba adugumba ibani mahapu adunik Manipuri sairengi khutmaba kabi ama oina sak khangnarakle mahaki sairengi lairik manga suba warengi lairik ama su phongkhre aduna hojik ojagi maramda khajiktang ai na sandoksagrabagi matungda hojiki mamang Leikai Thambal Satle sisi atopa yamna kanagajaba magi atopa kabi singna ojagi damakta irakpa mayam ama yauri adubu sum ai ahanbada Mamang Leikai Thambal Satle si masi hana amtang akhoi punna amtang taminarasi Mamang Leikai Thambal Satle di mamang sidagi hona akhoi na nainaba hauradongni yungi mamang bu aidi nongpok thangbabu mamang kawidana ado Leikai duda Leikai di khunggang macha singdo aduda akhoi Thambal Satle di Thambal di lotus ni dana adu akhoi na Mamang Leikai da Thambal Sapa pukriyumga oiramdu winingi dana aduga ne saireng sida phumamiba wa mayamse Mamang Leikai Thambal Satle khoimu na ille khoiraba aidi Thambal Satle di khoimu illi dana aduna leisabi singse pakhangna adum pakhang sibo khoina khoimu kaina su upama langka tawi aduga leisabi bunna khoina khoi Thambal leiranga changdam nei aba nupi singse ado khoimu na ille khoiraba adi Thambal Satle adi khoimu la edana sana lepak Manipur moidi lehi su ko da bagila imni moi yam selfish oibani ko moi na lehi pa ma kanda lei thirakpane sana lepak Manipur mana Manipur imase masi amu pusalei onthokpa lepak oikhre onthokpa di onthokpa ni da ko toise adi yam angakpa onthokpa lepak thabak pai khare maitai lak taruk aidi lak taruk ka yam ko thabak pai khare sak sanaba toktuna aidi akhoi maitai sing si yam nungai ba pamba society amani aidi kaino masibo khoina laira baina khunbaga khaide ko aduda khoina pawro masa so dum thui
Marandi he leitana sangome chaningana kaina adugumba wai kase akhoi maitrabakta poktana dum leirami kaiginoda thik name bana thalamba kaina aidi ma di kaim hoba mati icha dana mana aphaba kayam pamba kangudo ado onthokpa leipak oikhre haire thabak pai khare maitai lak taru thabak pai khre mai thabak changkhre sak sana ba tok tuna khoi saksa hijana ba siam kalli ko osi su adum kanda badina te adu su hojingna mu khitang phara abra masagi mana hutpagi mai khongba leptuna masagi mana hutla su mai yam khongami ko hoji khongnadra ba si su atopam da dum adjust ora kanda dum nungai ba de dum nungai rida yam kana hoji ano ba nungai ba mayam mama mirei bakta toba ai na masi tamubada masi yam kana bani kaina boka kana banga ta logo do sunate adu orega so khoi maktabu yamna kaino sosi ga son bada su jati ahungi sosi ni ko khoi solise pokpagi aduna ayuktana maitei gi sosi solani nungdang na hindu gi solani adagi na kana marom dana english ki mong hairaga english ki aphabaduna tabathakpa chaba kaidoba yam taure chak chana batok tuna machagi mana hutpagi mai khongba leptuna karkhana gi yaklaba khonjenda chinglai ki duna sena khre karkhana ka lingkhala imni mai imaginative ni onthok pa leipak oi khre onthok pa maitei oi khre maitei buni mana ayamba point out tawraga iri ba se ima leibak manipur pusalaga manipur sida maitei sing sina anamba tamdadi akhoi khundai ramidana aduga chingdana travel sing chingdam matani marup oiraga su moina khara wang mphamda adu khoina tamda mamang Leikai Thambal Satle khoimuna ile khoiraba ari khoimuna ile Thambal Sala di khoimula e phongki dare maitei office ki kerani gi manakta phongki dare maitei office ki kerani gi manakta aidi kaino anong khonomba dei sangba chatpa phamba kaidoba du mana urakanda ni churut pana leikhidare pana di kwani kwa duna kwa sida kaino ni matamam da khoi matam da ka di office ga chatpa se khoi so dum yaure habadi id office ki midina te kai guma matam da office ki dakar oi bagi chatpa matam da ai sadi leibadi na te mogi office ki kerani amagi nakanda kwa matab madu matam du da di kong kwa kana te jardai do adugumba ka se yamna paira leiba ui adu kabina su udana mana churut pana churut aina nupan thakpani adu nupi su thakti thai ebu maka mapan thongna thakna de adu kana gumba di thai adu ui aduga madu yam phataba ngasi leiba sinjak singsi nate aduga hingso dum hingi kana dare khali kerani athuba file pharuba migi masagi scholarship ki onthokpa maitei oikhre aidi file phabai dine kainone khoigi ne moina paisa gumba pama agadi sengna harabda file se loidri na adum tawba daidi mi duna file du diam dakar oirabani na ne asaram khara thamjaramge sikhakta tawbiu kaina haiba kangbu adai loan ne yepsalamba kangbu aduni kabina kaino oirise migi masagi scholarship ki onthokpa maitei oikhre adi scholarship kwa phangjabado mai file ga do phajalaga di scholarship adi mana tamjaruba maheidugi aphabagi folgi damakta piba kainoni tha kudingi gomena yam tawkhra ponida adai akhoi kana base akhoina yam kanna heta khudakta phangman natamnina kaim tawde na khanbai wani ko adai scholarship onthokpa maitei oikhre Mamang Leikai Thambal Satle khoimuna ille khoiraba koisen na batokna khre aidi koisen ga sel lakanda tawbado adu ayuk tanung thinda ahingda ngarang ngangdare mamang thongda maning thongda makha thongda oiroi daure ti road kun chuba satabti gi manungda mapuk olak le thikada mapuk olak thikada bai di thikada de khoi punamana khange kwa thaba ma taw matamda moina gomena
engineer na mo tika da dang pira ka thong sa ba boiro kai thien sa ba boiro any moi da pitho ka moi na responsible oi ba aduna ni hoji quality ka ka gi matang da yam lai se aduna mang ba tare thong ase aina habli ba bilamati sidi mapuk olak le engineer adi kai gi noi da thong ka se tek tanami ka si dana adagi kuina sata dana kai dana toy dana mayam ama mimang da uri dana ado kabina magi saireng sida hapsal ine ba ado yam ngai jani mapuk olak le engineer adi hanadi asmana andaki kaino sima thong sima gi dati ayumam ko na horani kai na khalla ganda mana mai makhuda loi lei dana ado mana mapuk olak di mai mai ndu sen saure kai gi noida mang batare thong ase haina hare ise mana wahi amkha wahi khuding ma ki athana thali aduna explain haiba matam da hayeng explanation haiba ma critical question haiba ma lakani adu ji question answer change tawra tawdabra haiba de khangdre aduna hama de ese type ngaktani sang aduga kharamu thengthara aga ese type ta si amu toklaktana short question gumba adu admaina mu lakibani hujingna kari amu on gre habdo ai sa khangdre aina sari ba yum sidi onthok ko maitei oi khare onthok pa lepak oi khare mamang lekai thamban Satle khoimu ne ille khoira ba mama gi sengau lakhi bagum saw khare police inspector mama gi sengau la police tu su mamit pangak pagi di mamit pangak pai di mana ngasai police oi ro kana police ki thabak tau da ba haitare adumba do mana tawdri si phatena kai khangak padu ni mana akhoi se mana khangan ningba yamna khangan ningba do adugini magi nupi gi ijat manghan ba mi gi nupi gi ijat manghan ba lepa pu samaj bu usitta ba ma tati pharage khan khre kanana khaliba police tu na khala agadi mana khalna ba mana khangan ningba punamak tu ohen banida onthok pa maitei oi khare onthok pa leibak oi khare mamang lekai thamban Satle khoimu ne ille khoiraba eti thamban Satle khoimu ille yam phajare dana nature khoi gi ima lebak se thabak ki maisrang pai bada amana amabu unadare aidi thabak se chillaga di amana amabu hanaga yengna bangam banate aduna maisrang pai bai di kaino yam kana sinba dubune ene thabak na di maisrang pai nang wadu tan ama tam leiti kayam haine adu jing maisrang ai se arthamak lawtho hanba taraga di hujiki angang singsina kitang kano kangaung na da ba mali adu maisrang ai di kano ne akhoi thabak yam na kano leiba amana mabu unadare thabang na leiba haibaduna arthan basu yaroi ko mana puri ba arthado jingleiba ki lamdam se jingi leiba ni dana khoi gi de aduna karikhana gi khonjen se jinglon ma pallan khare adi ai karikhana leire akhoi thabak tawre sure police mamit pange engineer adu tawre ka hari singse jinglon ma pallan khare di mi atopa rimlon na balebak singsina akhoi se khongre ne hana tawramba mayam du ga angakpa maitei oi khare angakpa lebak oi khare mamang lekai thamban Satle khoimu ne ille khoiraba yengu maitei doctor ase no phet to ba maithong se maisa khangba ngamdraba solaba anaba asida lawba khongba toktuna aidi doctor ka se kano akhoina yam kijabado aidi doctor wang ga hangba se yam kijeyeba ai isa su akhoi su ki ba phawi kaigino doctor duna sairak panate khongla panate kaigino khangde moi helak padane moi khulai ka do haptana lakpada kano toira adu moi na su yamna smile ka oideba smile ka oiba ka tawde chabyunga ga anaba ka sida yamna sola naraba anaba singdo aduna yam kijabam khakti lei kabina haislan bam te yaude ko doctor phati haibanate doctor du da dum kiriba doctor du dum laing chalim ni naradi adu ma doctor phati no ja yam phabam da laing ya ponte ba adu magi masindo adu no pheto wa mai thong se maisa khang bangam draba solaba anaba sina lawba khongba toktuna noduna themduna hangli base aidi mana ne tawhaning bado doctor sina yamna kindly ko nang kamai nare phanida kain ka tawraga nan bi dan ko bi na tawse anaba ne yam pame ba adu ma hela pada mi hundang dang song dana doctor la e na amu
blood pressure wangbatudi kabina yam pamjadaba adugumbani aduna ekhoigi hospital gi doctor sibu onthokko maitei oirabani onthokko lebak oirabani mamang Leikai Thambal Satle khoimune ile khoiraba hanagi doctor da leiramiba mentality se ngasidi honge sini adu ngasimak panghong hongdrabasu kabigi asadadi hongba pamamiba aidi anaba singna hek uba matamda doctor ai anaba se bukai dongai phadono phani hidak sim chasala phani kaina manaka hidaka do isinga do inbiba ka do kabina pamineba aduni magi wakhando adugi du mana ohelineba changu ba maphamda maitei pung hong lamle maitei sikai dorame do mana ani si compare tauraga comparative study ama piraga iba sairengni punsin silam le cooperative Laishram dare ama tasu hanagi misingdo pumsin silame haba pumsin silame di cooperative taurini ka na phi sabai loan loini ka na phi di he saramda pasane hek singakta kaidowa hato ka hasin ga mayama loan lowa matamda yum sabai lora ka ra yum duna ma degi mafam duna ama kaigumba mayama yam disorder oiba satnabi ama leibado masa khangdaba anoba ngakta oiramle masa khangdaba anoba ngakta oiramle masana di khangjadaba loan singbangamdaba amangba cooperative lekhidre adi loan singbangamdaba adi loan singbangamda loan jhat bangaktani paisa pugraga singakta bangaktani aduga loina bakti nate adu ayambana majority se akoi phatabana hengna makpado adu kabine amna puningda nungaitaba poktana maitei si phare adu hanai du olame kaina mana hanai du di on basu yawi on dapsu yauri adu raga somana on ba pambado adu ni mana iramise on thokpa maitei oi khare on thokpa leibak oi khare Mamang Leikai Thambal Satle khoimune ille khoiraba mapuk hong khare khwarman dukandar yarak tare mapuk hong khare di mind change tawado pungning hongba khwarman nai di khwaidagi biggest market akhoi khwarman bazar akhoi punamana khangini lam khuding maktagi akhoi na pot chu na phange hairagadi lapa sulapna khwarman kaithena sidi hek lohongba example oina pirabada lohongba amagi hek hajipotagina aun potagina paladagina asapotagina punamak suna lege harade akoina khwarman bazar sida ayamana lakna bangaktani loina phangbanina khangle maitei lingjen mana khare yara roi lingjen mana ba hanadi mana ramdaba ne haina mana ulini adu mana khare yara roi fixed price toklasi achumba mamal laurasi khana khare achumba mamal gat sidagi te ka se ola kana hena loan yon ba kasu kayam yauri bane तो कितना आशा हुआ है माँ से फिर मन लगता जाना ने हिंदी का यावसले कैथेल कारू बपुना मग हराव हनरे अंगक पलेबाक ओइ खरे ओंथोक पलेबाक ओइ खरे ममांग लेकाई थंबान साले खोइमुने इल्ले खोइराबा ओजाना लारिक तंबीरे माने अमु स्कूल दा मु पुसला अकांदा ओजाना लारिक तंबीरे ती ओजाना लारिक तंबीरे सी ओजासु लारिक तंबीदो नत्रो अदुदा ओजाना लाइक तंबीदबा ओजासु मयाम अमा यावरजानी करिगिनो इबु अइना मसिदा अइ खुदम अमजंग पिजागेको अइखोइना अरापा मफमदा ओजासिंगसे चनिंगदे चिंगदा मानदा चनिंगदे अदुना मोइसि गवर्नमेंटगी खंगदे प्राइवेटकी खंगदे मोइ तौरगा प्राइवेटकी क्या तादे कगिनो मोइ तोलोबसु पि अदुगा मोइगी महुत पिबा ngमोय अदु गवर्नमेंटगी दि चिंगदा लैबा मी अमना नंगाई महुसे पुरामुको अइ थाउ मै दिला आरोगा हारगा माना युमदा नुंगाइना करी दौ लैबनो खंगदे अदुगा कैनो तावेबा चिंगी मी सिंग गी मरक्तसु लारि अहिबा चानाबा तौनिंगबा अदु तौरकाना माइ महुतो दुम तौहनबसे असिदि ओजाना लाइक तंबीरे हाइबसिंग साइ खलिबो ओजादुना दि युमदा लैरिनेबा अदुना ओजादुना दि तंबीरम देदना अदुगुम्बा कासे तोहनिंगे कबिना छात्रना नोट तौदरे छात्र सिंगसे लाइक कैनो तौनबगी दंता नोट तौबाइदि कैनो हुजिकांगी आंगांगना कसु नोट तौबाइसि कैनोबु लाइक ओइना पुछलगा सिनबा अदगी अमु कैनो चे मचे तै इरगा सिनबा अदुगा हुजिंगना मुहेन लाइग्रबनी अदि मागी मोबाइल फोन दुदा तुमिना पुछलकान होरेन कैनो मखोन थोकप नते अदुदागा सु सिनबा अदि अनफेयर मीन्स सिजिनरकांदा छात्र सिंगसे आसिना मु कैनो तवे परीक्षा का थाबसे
ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯌꯥꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯀꯩꯅꯣꯅꯦ ꯃꯊꯤꯕꯣꯡ ꯀꯣꯠꯊꯣꯛꯄꯤꯑꯅ ꯍꯥꯏꯕ ꯑꯩꯅ ꯀꯩꯅꯣ ꯃꯊꯤꯕꯣꯡ ꯀꯣꯠꯊꯣꯛꯄꯤ ꯍꯥꯏꯁꯤꯕꯨ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯣꯖꯥꯅ ꯁꯥꯏꯟ ꯇꯧꯕꯁꯦ ꯁꯤ ꯄꯨꯡꯈꯥꯏ ꯃꯤꯅꯤꯠ ꯀꯌꯥꯅꯣ 30 minutesꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥꯁꯦ ꯁꯥꯏꯟ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯄꯦꯄꯔꯁꯤꯡꯁꯤꯗ ꯑꯗ ꯄꯦꯄꯔꯁꯤ ꯁꯥꯏꯟ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯤꯆꯔꯁꯦ ꯍꯥꯏꯗꯤ ꯐꯥꯔꯤꯗꯣ ꯂꯧꯊꯣꯛꯑꯀꯥꯟꯗ ꯃꯄꯥꯟ ꯊꯣꯛ ꯌꯥꯏꯌꯦꯕ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟꯗ ꯃꯥ ꯇꯨꯃꯤꯟ ꯄꯨꯊꯣꯛꯈ꯭ꯔꯀꯥꯟꯗ ꯃꯥ ꯄꯤꯔꯨꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯟꯐꯤꯌꯥꯔ ꯃꯤꯟꯁꯤꯗ ꯌꯥꯝꯅ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯇꯧꯔꯕꯖꯥꯠꯅꯤ ꯃꯗꯨ ꯑꯩ ꯏꯁꯥꯃꯛꯇꯤ ꯎꯗ꯭ꯔꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯖꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯁ ꯕꯦꯜꯁꯤ ꯌꯩꯔꯀꯥꯟꯗ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯍꯥꯏꯅ ꯃꯐꯝ ꯑꯃꯁꯨ ꯃꯇꯝ ꯑꯃꯁꯨ ꯊꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯟꯒꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤꯗꯨꯗ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯤꯉꯩꯒꯤ ꯂꯥꯁ ꯃꯣꯃꯦꯟꯁꯤꯗ ꯌꯥꯝ ꯀꯩꯅꯣꯅꯤ ꯑꯗꯨꯀꯥꯟꯗ ꯁꯥꯇ꯭ꯔꯁꯤ ꯃꯄꯥꯟꯗ ꯊꯣꯛꯑꯀꯥꯟꯗ ꯃꯥꯏ ꯆꯦꯗꯨ ꯂꯧꯔꯨꯔꯀꯥꯟꯗ ꯍꯥꯟꯅ ꯆꯦꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯟꯁꯟꯅꯕꯗꯣ ꯑꯗꯨ ꯃꯊꯤꯕꯣꯡ ꯀꯣꯠꯊꯣꯛꯄ ꯀꯧꯏ ꯑꯗꯨꯑꯣꯏꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯦꯗꯅ ꯃꯥꯒꯤ ꯄꯦꯄꯔꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯟꯐꯤꯌꯥꯔ ꯃꯤꯟꯁꯦ ꯑꯗꯨꯅ ꯑꯣꯖꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯦ ꯁꯥꯇ꯭ꯔꯅ ꯅꯣꯠ ꯇꯧꯗꯔꯦꯗꯤ ꯅꯣꯠꯇꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯒꯤ ꯍꯥꯏꯌꯔ ꯂꯦꯚꯦꯜꯗ ꯇꯧꯕ ꯅꯣꯠ ꯃꯈꯜ ꯑꯃꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈ꯭ꯔꯤꯁꯦ ꯑꯣꯖꯥ ꯃꯀꯣꯛ ꯀꯥꯏꯗꯔꯦ ꯑꯣꯖꯥꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯟꯐꯤꯌꯥꯔ ꯃꯤꯟꯁ ꯇꯧꯒꯦ ꯌꯥꯗꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯣꯖꯥꯁꯦ ꯃꯀꯣꯛ ꯌꯥꯝ ꯇꯣꯏꯅ ꯀꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯨꯡꯅ ꯍꯦꯛ ꯊꯣꯝꯕꯤꯕ ꯑꯗꯒꯤ ꯀꯅꯥꯅꯣꯒ ꯈꯪꯄꯣꯟꯇꯦ ꯁꯥꯇ꯭ꯔꯒꯤ ꯃꯔꯛꯇꯒꯤ ꯄꯔꯤꯈꯥ ꯈꯨꯗꯤꯡꯗ ꯑꯍꯟꯅ ꯑꯉꯥꯡ ꯀꯤꯗꯔꯦ ꯑꯍꯟꯁꯤꯡꯁꯤꯅ ꯑꯉꯥꯡ ꯀꯤꯗ꯭ꯔꯦ ꯂꯝꯕꯤ ꯑꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯑꯍꯟꯁꯤꯅ ꯑꯉꯥꯡꯁꯤ ꯌꯥꯝ ꯀꯤꯔꯝꯃꯦꯕ ꯑꯩꯅ ꯅꯣꯠ ꯐꯥꯔꯨꯔꯒ ꯍꯣꯔꯦꯟ ꯂꯝꯕꯦꯟꯗ ꯂꯨꯝꯃ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩ ꯏꯟꯖꯤꯌꯣꯔ ꯇꯧꯒꯗ꯭ꯔꯥ ꯑꯩꯒꯤ ꯒꯥꯔꯤ ꯊꯨꯒꯥꯏꯔꯝꯒꯗ꯭ꯔꯥ ꯊꯨꯒꯥꯏꯔꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯀꯤꯔꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯍꯟꯅ ꯑꯉꯥꯡꯁꯦ ꯀꯤꯗꯔꯦ ꯂꯝꯕꯤ ꯆꯠꯄ ꯍꯪꯒꯣꯏꯗꯔꯦ ꯂꯝꯕꯤ ꯆꯠꯄꯗ ꯌꯥꯝ ꯐ꯭ꯔꯤꯂꯤ ꯆꯠꯄ ꯉꯝꯃꯦ ꯑꯅꯧꯕ ꯃꯩꯇꯩ ꯑꯣꯏꯈꯔꯦ ꯃꯩꯇꯩꯁꯦ ꯌꯥꯝ ꯐꯍꯟꯅꯤꯡꯕ ꯀꯩꯅꯣꯅꯤ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯅꯕꯅꯤ ꯀꯕꯤꯅ ꯏꯔꯤꯁꯦ ꯑꯅꯧꯕ ꯂꯩꯕꯥꯛ ꯑꯣꯏꯈꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯈꯣꯏꯃꯨꯅ ꯏꯜꯂꯦꯅꯦꯍꯦ ꯈꯣꯏꯔꯥꯕ ꯃꯥꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯏꯜꯂꯦꯅꯦꯍꯦ ꯍꯥꯏꯗꯤ ꯃꯥꯅ ꯏꯟꯕꯗꯨꯅꯤ ꯉꯁꯥꯏ ꯏꯜꯂꯦ ꯈꯣꯏꯔꯥꯕ ꯍꯥꯏꯕꯁꯤꯗ ꯏꯜꯂꯦꯅꯦꯍꯦ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯐꯣꯀꯁꯇꯣ ꯃꯥꯏꯟ ꯐꯣꯀꯁꯇꯣ ꯀꯕꯤꯅ ꯊꯝꯃꯤꯅꯦ ꯑꯩ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯕꯖꯥꯠꯂꯥ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯑꯣꯜꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯅ ꯀꯥꯏꯅ ꯈꯟꯕ ꯃꯌꯥꯝꯗꯣ ꯃꯥꯅ ꯑꯣꯜꯍꯜꯂꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯏꯔꯝꯕ ꯁꯩꯔꯦꯡꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯁ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣ ꯁꯤꯡꯍꯅ ꯏꯕꯤꯔꯝꯕ ꯀꯕꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯀꯕꯤꯅꯤ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯁꯩꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ